Keralagi miyamna Cyanide Jolly haina khangnabi nupi amana masamaki imung manungi miyoi tarukpu amamamta oina hatkraba matung sahi taraga mari haukraba matungda mongphamdagi asiba haksangsing adu amuk lauthoklaga postmortem tawbadagi mihat asigi asumbasing thoklakhi mayambu kurumjari basic update nangasishu anoba case ama pujarakli case asi imung amagi miyoi tarukpu sananaba jinjakta Cyanide hariba hu asi haptuna lising ani subna ani dagina lising ani taraga taruk phawbada asengba tanja yengduna hatkibagi warini amadi matau karamne mihat asi chathakibana sanglaba chahi kya asi mihat pinupi asi masagi dandi karimata phangdana miyam marakta lanjadaba amagum matau karamna leram libano haibadu wari asi loiba phawba taminnaraga mayam puna khanginasi yamna tamthiba thodok asi Keralagi Koji Kode district manung channa lairiba Kuda Thai hairiba apikpa khungang asida leiba amadi khungangi miyamnasu sakhang maikhang naba khungang adugi machil chatpa amadi well educated oraba ponamatam family da thokiba thodokni makhoigi family asigi ahal asi Tom Thomas ni mahak asi education department da thabaktagi potharaba miyoi amani mahaki loine bigi mamingna Anamma Thomas mahaksu Richard Tauraba ozani makhoi anigi machanupa ani Roy Thomas amadi Rojo Thomas ni makhoi ani su larik laisugi manga ningthi jana khanglaba miyoising oirami Rojo Thomas na America da leiduna thabak tawrami amadi Roy na mayumda mama mapaga lenana leiminnarami matamgi matung ina Roy Luhongkhi matam charaklami masidagi mahaka nungsinaragpi Jolly Joseph ka lenana 1997 da makoi ani yumban punsida khongdaraki Jolly na yum aduda mau oina laklaba matung mane makugi seba ningthi jana tawduna makhoibu yamna care lawjarami masimakna mane maku amadi family nasu Jolly bu yamna nungsina loinabiki masigi matung Roy amadi Jolly gi machanupa ani amasu phangjaki Jolly Joseph na Roy da luhonglakpa matamda Roy asi larik laisu ningthi jana haijarabasu mahak masagi oiba sinpham amada paijaramde yum ama panbagi asangba salpham kudimak maku manemna loina puthoklami asumna matam khara haukraba matungda Jolly na magi loisin haudaba mahi masing adu loisinge haiduna imung manunga wari watai sanarami masigi matung imung manungnasu yaduna Jolly bu magi mahi masing makatamanki matam khara asumna haukraba matung Jolly na mahak asi National Institute of Technology Kalikutta thabak ama phangle haiduna imung manungda hairami wafam asi taba matamda imung manungi miyesingsu loinamak haraurami masigi matung Jolly Joseph mahaki thabak adu chatlibani haiduna office hour gi matamda yumdagi adumak thoki adubu mahak NIT gi campus asidadi sungchang changlamde mahakna NIT gi campus ta changkhidabagi maram wari asigi lorakpada khanginasi asumna yum palaklaba matung sahi manga surakpa lising ani subna anida Jolly gi manembok Anamma asi masa yamna nungairaklamde masigi matungda Anammabu hospital da pukatlami treatment tawraba matungda karisu thoidokpa tawraroi haiduna yumda halaki asumna hospital dagi halakpa tha ani surakpa kumjali singani subna anigi August ki tang kungani thoida Jolly na manembokta matan sup semduna pitaklami matan sup adu thaklubadagi matam ikang kanadana Jolly gi manembok Anamma masadu yamna nungairaklamde masigi matung mahakpu hospital da pugatpada hospital yorokpa matamdadi doctor na Anamma asi siraga purakle haiduna phongdokhi masigi matungda mahaki misi asi heart attack oiramba yai haiduna doctor singna phongdokhi adubu Anamma na siriba sigi asengba maram adu khangnanabagidamak postmortem taunanaba doctor singna family asida haiki adubu family na wafam adu yaramde amadi Anammagi misi asi natural death ni haina khanki masigi matung Anammagi thawai yaugtraba haksang adu makhoigi khungangda puraktuna
ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯅꯝꯕ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅꯤ꯫ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯅꯝꯃ ꯂꯩꯇꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯧ ꯅꯨꯄꯤ ꯖꯣꯂꯤꯁꯨ ꯃꯅꯦꯝꯕꯣꯛꯄꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯇꯦꯡꯊꯥꯖꯈꯤ꯫ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯅꯝꯃ ꯂꯩꯈꯤꯗꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯖꯣꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯎꯍꯟꯈꯤ꯫ ꯖꯣꯂꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛ ꯍꯥꯠꯂꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯊꯥꯖꯒꯅꯤ꯫ ꯑꯅꯝꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯈꯨꯗꯤꯡꯃꯛ ꯖꯣꯂꯤꯒꯤ ꯃꯊꯛꯇ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯅꯝꯃ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯏꯃꯨꯡ ꯑꯁꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯅꯝꯃꯒꯤ 3ꯁꯨꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ 4ꯅꯤꯈꯛ ꯉꯥꯏꯔꯛꯂꯕ ꯑꯣꯒꯁꯠꯀꯤ ꯇꯥꯡ 23, 2009 ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝ ꯊꯣꯃꯥꯁꯅ ꯃꯃꯧ ꯅꯨꯄꯤꯅ ꯁꯦꯝꯕ ꯇꯥꯄꯤꯑꯣꯀꯥ ꯍꯥꯏꯔꯤꯕ ꯃꯪꯒ꯭ꯔꯥꯕꯨ ꯐꯨꯠꯂꯒ ꯁꯦꯝꯕ ꯀꯦꯔꯂꯥꯗ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯃꯊꯦꯜ ꯑꯁꯤ ꯆꯥꯔꯨꯕꯗꯒꯤ ꯇꯣꯝ ꯊꯣꯃꯥꯁ ꯈꯪꯍꯧꯗꯅ ꯂꯦꯛꯊꯔꯛꯈꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯑꯁꯤꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛꯅꯤ ꯍꯥꯏꯗꯨꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯧꯅꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯅꯆꯤꯡꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯁꯨꯕ ꯃꯤꯍꯥꯠ ꯑꯁꯤꯁꯨ ꯀꯅꯥꯃꯠꯇ ꯆꯤꯡꯅꯍꯟꯗꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯑꯅꯤꯅ ꯇꯦꯟꯈ꯭ꯔꯕ ꯆꯍꯤ 6ꯀꯤ ꯃꯅꯨꯡꯗ ꯃꯊꯪ ꯃꯊꯪ ꯂꯩꯈꯤꯗꯕ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯄꯨꯟꯅ ꯖꯣꯏꯟꯠ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯃꯤꯍꯥꯠ ꯖꯣꯂꯤꯒꯤ ꯃꯄꯨꯔꯣꯏꯕ ꯔꯣꯏ ꯊꯣꯃꯥꯁꯀꯤ ꯇꯥꯈꯤ꯫ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯛꯄ ꯀꯨꯝꯖꯥ 2011 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 9 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯔꯣꯏ ꯊꯣꯃꯥꯁ ꯃꯊꯟꯇ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯏ ꯊꯣꯃꯥꯁ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯗꯦ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯣꯂꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯈꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯟꯅꯔꯛꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯐꯨꯗ ꯍꯥꯡꯗꯣꯛꯈꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯔꯣꯏ ꯊꯣꯃꯥꯁ ꯃꯌꯥꯗ ꯀꯣꯡꯒꯣꯜ ꯀꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯔꯣꯏꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯔꯣꯏ ꯊꯣꯃꯥꯁꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝ ꯊꯣꯃꯥꯁꯀꯤ ꯃꯥꯃꯥ ꯑꯅꯝꯃꯒꯤꯅ ꯃꯕꯨꯡ ꯃꯦꯊ꯭ꯌꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯤꯅꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯏ ꯊꯣꯃꯥꯁꯀꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯆꯠꯊꯈꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯣꯏ ꯑꯁꯤ ꯁꯤꯌꯥꯅꯥꯏꯠ ꯍꯥꯏꯔꯤꯕ ꯍꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯃꯗꯤ ꯍꯨ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯥꯔꯒ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯄꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯖꯣꯂꯤ ꯖꯣꯁꯦꯐꯅ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯃꯅꯦꯝꯃꯛꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗ ꯄꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯆꯥꯈꯤꯕ ꯆꯥꯛꯂꯦꯟ ꯑꯗꯨꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯝꯂꯦꯠ ꯍꯧ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯁꯤ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯝꯂꯦꯠ ꯍꯧꯕ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯔꯣꯏ ꯊꯣꯃꯥꯁꯅ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯗꯨꯅ ꯀꯦꯁ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯖꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯏ ꯊꯣꯃꯥꯁꯀꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯈꯤ꯫ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯄꯥꯟꯊꯣꯡꯗ ꯑꯐꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯃꯅꯨꯡꯗꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯇꯞꯅ ꯇꯞꯅ ꯍꯥꯠꯂꯛꯂꯤ꯫
Masigi matung Pulista Roy Thomas ki hakchangbu postmortem taunanaba complain tauraba Matthew gi matam amuk laki. Lisingani taramathoy gi September da Roy sikraba matung lisingani taraga mari gi February gi tang kunga mari da Roy gi mama Matthew Manjadial khanghaudana Matthew Manjadial bu Jolina mahaki mayumda kauki. Masigi matung da Joli amadi Matthew Manjadial Saklen amakak chamin narami. Saklen asi chabaluraba matung yumda hananaba Matthew tholakpa matamda mahaksu khanghaudana lektharak-lami. Masidagi Jolina imung manungi miyambu tananaba koilau lauduna kauki. Masigi matungda family sing yumthangnabada leiba miyoi singna Matthew bu hospital da pukhatlami adubu Matthew lambida leikide. Misi asisu postmortem adumak tawkide asumna Matthew gi aroiba mathau mangamsu adumuk pangthoki. Asumna sahi taragani thogi manungda family amagi miyoi mari mathang sirakpa haibasi angakpa ama oiri. Aduga miyoi mari asi leikidaba matam aduda Jolisu thodok thokpam aduda adumak lei adubu kananasu mahakna thodok adu chathabani haiba thazakide. Mapan thongda Jolina mahaki imung manungi miyoi sing leikidaba asigi maisaga sigi awaba khangjaba sarabasu thamoi nungdadi magi aningba ama thongbagumna haraujarami. Magi asigumba maithong ani longbagi matau asidi kananasu khangkide. Karigidamak Jolina imung asigi miyoi sing hatliba wahang asigi paukumdi mihat asi kanana sathabano haibadu mayek sengna khanglaga khangmangamgani. Khongang aduda leiba miyoi singna tapna ngangnaba horaki. Joligi family asida kanagumba makhoibu nungsidaba singna mantra jadu butlet tawduna makhoibu hatpa oiramgani haina. Asumna miyamna ngangnaringi asida matam ikan kanadana Joligi family da chatharakliba mihat asida yamna nungaitaba mihat ama oina Thomas ki Manaonupa Sajugi machanupi Chahi ani phawba sudribi Alfilbu makhoigi laigi oiba miyam tinba thorum amada Jolina angang asibu pamduna asapot pijarami. Ngahak leraga angang adu masa adu khangchongchongba horaklami amadi Jolina pamliba adudagi nanthoknaba hotnabadu urami. Masigi matung mamit mana yumkhalaklami maduna maram oiraga mafam maduda leiriba miyam adu pakatnaduna kudakta Alfilbu Omaseri hospital da pukhalaklami adubu doctor na fibam lure haibadagi ventilator sizinaduna kannanaba honaki adubu ngamkide. Asapot inbada panbadagi leikidabani haina miyamna khanaki asumna angang asisu khanghaudana adumak leikide. Asumna Saju amadi mahaki loinabi Silli makhoi anina macha kainabagi awamaisa khanglami. Asumna leiringai tanja sida Jolina Sillibu yamna nungsiba saduna makhoi ani loinaraklami. Sillina su Sajuga makhoi anigi angang ama nauna pami haiduna phawba phongdoki. Masigi matungda Joli Josephna haksang da leiriba nungaitabasing amadi wakhal hena khanjindanabagidamag mushroom capsule asi chananabagidamagta Sillida hairami. Masigi matung lisingani taraga tarukta Saju mahaki loinabi Silli amadi Mataima Joliga makhoi ahummak dental clinic amada laki. Masigi matung tarakpada dental clinic adudagi makhoigi ticket adu kaklaga anaba yengnanaba makhoigi matam ngaiduna lerami. Masida Jolina Sillida mushroom tablet ama pirami. Hairiba tablet asi isagi energy henanaba amadi wakhal hena khanjindanabani haiduna tablet adu pijaki. Tablet adu sarubadagi mafam aduda Sillisu khanghaudana lektharaki. Masigi matungda hospital da mahaksu pukhatlami adubu mahaksu laikatnaba ngamdana leikide. Postmortem taunanaba doctor gi makedagi phongdoklabasu Mapuroibana yakide. Masi makhoigi family asigi chatnabi amanate mamangda su tawrakte haiduna misi asi natural death oina lauduna adumak yumda putharaki. Mama macha Silli amadi Alfilgi misi asi symptoms sing manari. Karigumba posak ama charuba natragana thakluba
Madugi matungda sor phunba, sor honba ngamdaba amadi zinda kongol tholakpagi symptom singasi manarami. Asumna mama macha anisu manung matam chadana taibangasi thadokduna chatki. Silligi aroiba mathau mangam pangthokpa matamdasu Joligi maithongda nungaitaba amata miyamna uba phangkide madugi mahutta magi ningjaba ama thungbagumna khanjaki. Sili lekidaba chahi pharaba matungdagidi Joligi Mapuroibagi Manaonupa Saju amadi Joli amuk hanan nauna kumjali singani taraga tareta Luhongkhi. Joli machanupa amadi Saju makhoi mari family ama oina punna leirami. Amaromdana America da leriba Roy Thomas ki Manaonupa Rojo mayumda halaklami amadi magi imung asidagi miyoi taruk manung matam sadana sirakpa asi mahakna singnaba phawrami. Asumna leiraba matungda Jolina makhoigi leriba property sing adu magi mamingda onsinnaba hotnarambagi samjin sajinba che sang khara fangki. Hairiba fake documents sing asi thengnabadagi mahaki singnaba asi amuk hena hengalaki. Masigi matungda mahangna police station da chatuna makoigi family asigi miyoi taruk mathang sirakpa asi isam samna lauba yaroi mihar asi ningthijana plan taraga sinbani haiduna police da thamki. Amadi lisingani taramathoi mahaki mayambagi misi adugi postmortem da Cyanide ki saruk sing phangkibana madugi matangda amuk hanna thijinbinaba police da haijarami. Adubu police nadi case adu matamadu da loisinkhre suicide ni haiduna case adu amuk hana investigation tawbiu haibada yaramde. Masidagi Rojo masamagna magi imungda thokiba misi sing adugi matangda thijillakami. Mahagna thijinbada phangliba sing adu police da hairami. Mahaki matai ma Joli asi NIT Kalikutta thabak tawrami haibasi mafam aduda mahagna chatlaga hangluba matamdadi NIT aduda Joli kauba amata thabak tawramde amadi mahaki ID adusu semjin sajin bani haiba khangba ngamki. Amadi sahi taraga mari chupna imung asigi miyoi taruk asi laikhidaba asida Joli di thodok thopam aduda adumak laiki haina police da haiki. Wafam sing adu tabadagi police singsu yamna angakpa amari chingnaba poki. Masidagi Rojogi statement adubu lumna lauduna police na thodok adugi matangda thijinba hauraki. Asumna October gi tang mari lisingani taraga mapanda police na makhoi taruk phumkiba mafam aduda police amari forensic science ki amari media gi team sing laktuna thodo atugi matangda ningthijana thejilami. Asumna mongpham adudagi phangliba saru polang sing adu postmortem taunanaba thaki. Postmortem gi report ta phangliba haksang taruk adudagi Cyanide ki saruk sing adu yawba thengnaki. Masina maram oiraga makhoi tarumak Cyanide pijaduna hatpani haibasi confirm tauki. Masigi matung October 5 2018 da Jolibu mayumdagi police na phaki. Ahanbada mahangna mihad asigi matangda mahangna samjin sajinba oidaba kaya haiduna mihad asi mahangna sataba nati haiduna pongdoki. Adubu police singna akanba mongda interrogation chathabadagi mihad asigi maral masana yazaki. Amadi wari asida mahangna Kalikutta leiba NIT da mahangna thabak phangle haiba asi semjin sajin bani aduga mahangna NIT da chalibani haiduna chalaga mahangna mahaki mapam amadi NIT adugi manak nakna leiba park amada mahak asi nungti numit khudingi mafam aduda leirami aduga office timing loraba matungda mafam adudagi halaklami. Masigi matung tarakpada mahaki wakhalda asum chathaduna leirabadi mahaki thabak asi nongma natragana nongmadi soidana imung manungna khangaklagani haibasi khalami. Masigi matungda mahakna yamna tamthiba plan ama tawduna imung manungi miyoi sing asibu hatlaba matungda makhoigi leiriba property kudimak mahaki mingda oinanaba mahakna plan tawba hauraki. Masigi matungda mahakna Cyanide hariba posak asi yanduna pizaraga family asigi miyoi sing asi amamamta oina hatkibani haiduna pongdoki. Ahanbada mahakna mahaki manembok hatlibagi maramdi makhoigi imungi seltum kudimak manembokna paiba asi mahakna pamdabana manembokpu hatpani.
Makubok hatlibagi maramna mahaki mapuroiba asi thabak tawdaba amadi yum palabadi sel yamna changbana maram oiraga makhoida paisage awatpa adumak leirami. Masigi matung makubokna makhoigi lamgi saruk khara yolaga madugi paisa sing adu makhoida pirami. Aduga makata na makhoigi leriba property sing asidagi makhoida amata pireroi haiduna phongdokpa sina maram oiraga makubopu mahakna hatpagi maru oiba maramni. Mahakna mapuroiba asi hatpagi maramna manempok makubok leitraba matungda mahaki mapuroiba asi yuda yamna laisuba miyoi ama oirakpa amadi leiriba property kuding mapu mahaki mamingda onba yananaba mapuroibabu mahakna hatkibani hari. Masigi matungda mahaki mama Matthewna mahaki mapuroibabu sibagi matangda mahakna postmortem tawhankibagi mahakpu hatpani haiduna phongdokhi. Loinana mahaki nupagi Manaonupa Saju asi mahakna pamlaklami adubu mahak asi mayum panduna macha leibanina magi wakhal adu oithokloi maramasina Sajugi loinabi alfil amadi macha sili asi hatlabadi oithokani khanduna Silibu mahakna yamna luna khanba saraga loinaki. Madugi matungda matang chaba yenglaga khuibu cyanide asi capsule da haptuna amadi sananaba asapota haptuna pizaduna mama macha sibusu hatkibani haina phongdokhi. Asumna mahaki wafam asi taraba matungda Sajubusu pulisna wahong pahong chathaki adubu Saju thokliba crime asida masana karigumba amata khangjaramde. Loinana pulisna thawdok asida sizinariba cyanide asi matau karamna zoligi khutta yaurakkhibano hanglami. Masida cyanide asi mahaki mari mata oiriba MS Matthew sanagi karbar tawba miyoi asidagi mahakna thadoktuna loiba huising adu hatnanaba piyu hairaga mahakna cyanide adu lowbani haiduna khumki. Masigi matungda MS Matthew busu pulisna phaki amadi adugumba crime ama jolina sathanabagidamok mahakna khangna mating pangkhiba natte haiduna phongdokhi. Masigi matungda court puthoklaba matung MS Matthew matam khara jail da leiki. Matang asida cyanide hariba posag asi gold amadi silver sing asi sengdokpa langna thamnanaba hotnaba matamda sizinaba posag amakhakni. Asumna pulisna thawdok asigi matangda ningthijana thijillaba matung kumja lising ani subna kungi January tang amada page lising amaga chanipan panba chargesit ama court submit tawrakhi. Masigi matungdagi court mapung phaba trial chatharaba matungda Jolly Joseph mara leire haiduna laukthoki. Asumna imung amagi miyoi tarukpu kumja lising ani subna ani dagina lising ani taraga taruk phawbada makhoigi sananaba saruk singda cyanide pizaduna makhoi tarukpu hatkibi cyanide Jolly Joseph masagi maragi matung ina haujiksu kaisum sangda leiri. Pujarakliba wari asi kamdobibagi comment section da adom-adomgi mot sing thambiramu. Wari sing asi tahanjaba matamda soikiba lankiba wahi wata da henjinkiba yauragasu tabiriba singna ngakpinaba amadi semdok chanaba tanja pinabiu tabiriba singbu amukahana khurumjari.